Junta Lanmigi Air Force ki Mayokta Resistance Force ki drone sing Sijinnaduna Mayoknanaba sem Sakhre. Drone hovers kaya na Myanmar Junta ki base camp ta sem saduna makhoi ki target sing yenglaga bomb kaya thadanaba sem sabagi thabak loisilakre. Makhoi ki drone aduda camera attach tawraga makhoi na bomb thadagadawriba mafam adugi chapchaba mafam sing yenglabagi khudong chaba yaure asigumba thawong asigi video kaya social media da viral ohelakre. Maduna resistance force ki maikaida aki akhang piba made drone gi attack aduna kaya yamna thabak tawba ngambagi haibadu uthongnabagi damak thawrang ase paikhalakpani haina resistance force ki maikaida gi phongdok le Myanmar lenga ki Mayokta leriba National Unity Government NUG na 2021 ki September thada Myanmar lenga na Air Force ke lanjang changsilaklagani haina ki halakhi balai khre matam adudagi hauna resistance forcing na makhoi gi yaknaba singna satharagliba lanjang sing maithi hananabagi tawba ngamba sing lai haibadu utkrabane makhoi na military khuchu khulai thanna yaurba helicopter amadi fighter jet phauba makhoi gi mathakta thajilakpa ki khrabani haina NUG gi maikaidagi phongdokre junta gi yaknaba oiriba resistance force na junta na thajilakliba combat drone sing asina makhoi gi mathakta akanba saitheng piba ngammi haiba khange asigumlaba apikpa makhalgi drone asina bomb sing fit tawsilaga makhoi gi target ta pak chauna mangan bangami haibasu resistance force na hana na khangkhre hiram asigi matang da so dragon drone force ki lusing ba so nagana kha thangba Myanmar gi armed resistance group na operate tawba mafam amada mahaki drone sing Sijinnaduna apamba target te attack tawba ngambagi sakti adu utkhre haina phongdokkhre mafam aduda laiba lanmi amadi lainga ki officer sing mapung phan akiba pokpada natana ahangba atiyadagi karamba matamda bom thadarakadagi haiba khanduna matam pumbada makhoina mangagadu nongthaklomda yengduna ta laikhibani haiba wafam phongdokladuna so nagana karyamna nokhe masigi matung tabada Myanmar Lanmigi hana army captain oiramba hogjikna civil disobedience movement gi thabak tawriba tet miyatna phongdorokpada drone gi attack asi karisu laiba ruba ma natte maramdi drone na kaidongnungda makhoina pamliba target aduda chapchana hit tawba ngambagi pangal leite makhoina numit khudingi oina drone dagi bom thadaraklebasu madu aikhoina laina manage tawba ngamgane Myanmar lanmi singda sandrogliba pawasi defense force ki lanmi waranaba amade kihanaba satharakpa thawrangne makhoigi khulai sing asi utuna lalauba singi wakhal hananaba amade psychological warfare amani haina miyatna mahaki defense forcing da sandongna taktuna khangan khi haire wafam asida junta lainga ki top general oiriba mingaung halaingna phongdorokpada defense force ki lanmi singna drone gi tawba ngamba singsu underestimate tawriba duge matangda section wafam phongdorokre nakalamarom the people's defense force ki lanmi sing NUG gi command makhada Myanmar lainga ki Mayokta Sijinnaduna drone sing sem saba loire observer kharagi pawda defense forcing na asengba air force amagi matawgumna thabak tawba haukhre haire tanja asida CMD gi army captain miyatna section wafam thamladuna phongdorokhibada resistance force gi maikaidagi drone sing Sijinnaduna akanbe attack chatharaglabade junta gi laingakta chawna sokhanba ngamgani haikhre resistance force ki drone sing na makhoi gi target sing lok tawduna junta gi lanmi gi base camp sing da bomb thadarakpa yai haina sumahak na phongdokhe haujiki lanpham asida drone attack ase yamna maru oiba khulai ama oina sijinnaraklei anti junta gi lanmi singna kathokpa maga loina na matam pumbada lainga asigi mathakta tamnana attack chathanabagi damak sem saduna leiribani haina su mahak na phongdokhe nakalamarom da TGR women's defense force na sagaing region da nupi khaktagi oiba unit ama semduna makhal kaya gi bomb sem le makhoina special oina drone sing samgatuna junta gi base camp amade pro regime force ki mathakta bom thadanaba drone sing sem sabagi thabak hogjik chathari haire so dragon drone force ki lusing ba so nagana handak chathagadurba drone gi attack asina lanjang asi saruk ani yangsin na mai pakna thabak pangthokpa ngamlagane drone handaki lan asida masing khangdaba khulai sing puduna landagane makhoi gi drone sing na ahing nungthil khaiduna junta lanmi sing gi base camp amade makhoi gi town gi mathakta koina paiduna leigani haina su mahakna phongdorokre aroi bada tabi riba pumnamak pu thagachare